आकाशवाणी इम्फाल वाहेंगबम राजेश पाव पाजरी अहानबद मरुब पाव मुख्यमंत्री नोंथोमम बीरेन सिंह मणिपुर विधानसभा नेशनल ई विधान एप्लीकेशन हौदोख्रे सिटिंग मंगा लेगदब मणिपुर विधानसभा की बजेट मिफम हयेंगदगी हौरगनी मिफम असिगी येंगलगा लंबी चथोक चसिंदा अहोंग लेरगनी सेक्यूरिटी फोर्स न राज्य असिगी तोंगान तोंगामा मफमसिंगदा थियुमगी थबक चथबदा खुजु खुलाई कयामरोम फगले मणिपुर मार्च अहुमदगी पोपदगिना सही मंगा फावगी मनुंग लैबा अंगांग लाख अहुम हेनबदा पोलियो हिदाक पिथकपा हौरगनी अमसुंग गृह मंत्री अमित शाह हरी लेबाक असिबु अमत ओइना थोंग मानना चौखटहनबा हाइबसी एनडीए सरकार की अचेतपा फिरेपनी मुख्यमंत्री नोंथोमम बीरेन सिंह इम्फाल की चिंगमैरोंग मणिपुर विधानसभा नेशनल ई विधान एप्लीकेशन हौदोख्रे ई विधान एप्लीकेशन हौदोपगी थौरम अदुदा अध्यक्ष थोक्सोम सत्यव्रत सिंह मंत्री सिंह एमएलए सिंह राज्य की चीफ सेक्रेटरी डॉक्टर बिनीत जोशी डीजीपी राजीव सिंह केंद्र की पार्लियामेंट्री अफेयर्स मंत्रालय की एडिशनल सेक्रेटरी एडमिनिस्ट्रेटिव सेक्रेटरी नचिंबा सरुक याकी ई विधान एप्लीकेशन हौदोलदना मुख्यमंत्री नोंथोमम बीरेन सिंह हाई नेशनल ई विधान एप्लीकेशन हौदोपगी मरुइबा पांदमदे प्रधानमंत्री नरेंद्र मोदी की लुचिंग मखादा लेबाक असिगी नागरिक सिंहबु डिजिटली एम्पावर तौबा अमदी नॉलेज इकोनॉमी ओहनबनी मांगनाई भारत सरकार मिशन मोड प्रोजेक्ट निपु मरी खंगदोपगी मनुंगदा नेशनल ई विधान एप्लीकेशन असिसु अमनी मसिना विधानसभा से याउदना थबक थौरम सिंह पांगथोकपा याहनबनी मुख्यमंत्री हाई एप्लीकेशन असिगी मरुइबा पांदम अमदी विधानसभा की थबक थौरम सिंह मनुंग मपान फाउना ओहनबा अमदी मियामना मसिगी थबक थौरम सिंह लाइना खंगबदा मतेंग ओहनबनी मुख्यमंत्री हाई Honorable Prime Minister Modi ji ne lakting ki mamang 2014 ki mamang da India krai de lerami aduga Honorable Prime Minister Modi ji ne la matung da India krai de leri asi practically akoina loina mit na ure world economy da 11% da leram matung asi akoi 5th position da lai and we are targeting to get the 3rd position in the coming next 5 years under his leadership. Government of India na masigi launch the way basi to transform India into a digitally empowered society and a knowledge economy. Legislative committee leina bo assembly committee leina bo wak khuding makta even yumda phammi ba lairi ba praja sing sai su sing mong pang sing so dum download to kala kari no assembly da thoi base tauri base da godori base dum line khangma ngam ga da Honorable Prime Minister Modi ji ne masi hokdok pagi ya maru ba manam si more transparent accessible accountable effective and in promoting democracy si pandam ahum mari sidani mana e vidhan gi hawdorisi masina ikoi laibak si gi amatto oiba oneness da achoba platform amo oiba mateng pang थौरमदुदा वांगांगबदा मणिपुर विधानसभा की अध्यक्ष थोक्सोम सत्यव्रत सिंह हाई लेबागसिगी मियाम हौजिति डिजिटल वर्ल्ड अमदा हिंगली मरमदुना नेशनल ई विधान एप्लीकेशन संसद की सदस्य सिंगा विधानसभा की सदस्य सिंगा डिजिटली समनहनबा होनरी मांगहाई एप्लीकेशन असी हौदोपना सभा की थबक थौरम सिंह चे सिजनबगी चांग हंथादुना अकोइबगी फिबम गाक सेनबा होनबदा चाउना मतेंग ओइरगनी ngasi Manipur Vidansabha da National E Vidan Application hogdopaga loinana lebag asigi 12 suba asiguma khudong chaba leiraba Vidansabha oire Manipur Vidansabha gi interim budget mifam hayengdagi Rajyapal gi basan ga loinana hauragani sitting manga legadaba mifam asigi ahoba numita Rajyapal gi basan gi motion of thanks khanaba obituary reference business advisory committee gi report puthokpa lisingani kulumdoi kunmari gi supplementary demands for grant puthokpa lisingani kunmari gi budget estimate amasung chenba sahi lisingani kunmari kunmanga gi board on accounts puthokpa yauri Taranithoi suba Manipur Vidansabha gi hayengdagi haugodriba manga suba session asigi damak lambi chathok chasinda ahomba khara leiragani Rajya ki traffic control police wing gi SP na thadorpa cherol amagi matungina commercial gari sing sangakpham lambi dagi salan thongomda Kongrang ani karak amasung dingku rotigi lakpa gari sing lamnong thong amasung MMTA romda watham leraktigi thangmaiban romda lakpa gari sing khoya thong romda gi lakpa gari sing LIC office romda amasung singjamai digi lakpa gari sing pisum thong romda sakhigadabani serolun hai kongrang ani karak amasung lila sing kongrang khongi lambi paringda malpuba gari sing satpa yaroi
Congress na hari hayengdagi haugadriba Manipur Bidhan Sabha gi mifam asi atenba matamgi oirbasu miyamgi amadi raija sida thokliba irangi matangda hangba yaba wangsing hangnabagi khutongchaba dolasina logani Imphal gi Congress Bhavan da pangthoba paugi mifam amada Manipur Pradesh Congress Committee gi President Kaisam Meghasandra Singh hai sabha gi mifam manungda matters of urgent public importance haiba amasung private member resolution gi khudong saba logduna mamang sahi gi me ahumdagi satharaki ba irang asigi thokdok wathoka mari leniba wangsing hangbagi khudong saba leigani Security Force na raija sigi tongan ba chingnaba mafam singda thihumbagi thabak lepa leitana chathari Imphal East District Police CRPF amadi kuntra humdoi suba Assam Rifles ki apunba kangbu amana ngasi ayuk Imphal East dilagi fangng awang lekai amasung manak nakpa singi saruk singda thihumbagi thabak chathakre Singkai Sing ITI area da thihumbagi thabak chatabada nongwai amadi bomb kaya phagaki phagalaba polom sing adugi manungda 7.65 mm pistol ama 8 mm ball action rifle ama magazine galonena CMG carbine ama kaptokraba 2-inch mortar shell ahum mortar bomb mari hand grenade taruk yauri phagalaba polom sing lamlai police station da sinakre hari amaromda Thawbal District Police na Thawbal Jila gi Moijing Laingoi Jil area da ngasi ayuk thihumbagi thabak chathakre mipa mipun amadi khujukulai phagatpagi pau leite Bishnupur District Police mga suba Sikh Regiment amasung CRPF ki apunba kangbu amana Bishnupur Jila gi Sengpangjar village da thihumbagi thabak chathakre hari Kuki militant singa Bharat Sarkar ga taunari basu makha sathandana ba dabi taurodana ngasi raija sigi mafam kyada wakat khongjang changchingkre steering committee civil society organization kaksingna jila asla leba tongan ba sangsan singa lonena wakat mifam chathaki nongpok sayang apunba lup amadi chingoi lamlen kanba lup nasu yaripok khulgi akoibada wakat mifam chathaki All Kongba Road United Club Organization gi miyang makhada lup asina konba mafam singda wakat mifam phangki sombung apunba maira paibi Wahengbam lekai maira paibi Imphal Izila gi lamlong laifam kuno moirang kampu forest gate ahongga gi mafam singda su wakat mifam phangki Bishnupur Jila gi moirang lamkhai desu kege moirang kendra apunba lumna sinduna miyang gi wakat mifam phangki Taragi Seksugi Chairman Khaidem Manina Hari handak mairoi singi loop amagi office amadi loop khargi office mai tharambagi thokdok yamna laibak thibani Paumi singa unaba amada Shri Manina hai yanadaba kaya leirabasu ningthina wari watai sanaduna wari sin puraknaba honasi tabiriba pawasi Akashbani Imphal degini Leibak yatai mafam singa loinana Manipur dasu mathang thagi ahumdagi pokpadagina sahi manga fawagi manungda leiba angang lak ahum lising yangkai humdoi romda polio hidak pitaknaba pandam thamli Imphal gi BT Road leiba Family Welfare Services ki conference hall da intensified pulse polio immunization gi matangda media sensitization workshop hogdoloduna Health Services ki additional director Dr. Sambo Golmain hai National Immunization Day ga mari lenana intensified pulse polio immunization Manipur su March omdagi hauragani Bharat asi English ngani tara mari gi March kuntreta polio leitaba leibak ni haina certificate piduna ikai khumnakrabasu yumthang nariba leibak kharada polio leina leiba maramna section daba yade maramaduna polio pithakpagi thoram asi sehi kudingi pangthuktuna lagli adumoinama mamang sehididi thoram asi pangthokide mangnai raijasigi hojik oriba phibam asida haksel bibagna kudong sadaba kaya mayok narabasu angang sing amata chithadana polio pithaknaba bibag asina thorang lokhatpa haure Pulse polio immunization say it has been eradicated. But we are very concerned about this wild polio virus. We have been working so hard. Every year we are doing this pulse polio immunization. Then we intensified pulse polio immunization. Even though it has been eradicated, why we are doing is that we don't want this virus to be imported again. Yamna disable weba lainani aba. We are concentrating particularly 0 to 59 months or 0 to 5 years. Intensified pulse polio immunization say on the national immunization data. Everywhere across the country we'll be able to implement this IPPI appropriately in all the districts in spite of all the crisis. Workshop aduna saruk yakiba State Immunization Officer Dr. K.S. Memsa Debin hai intensified pulse polio immunization rise asida numit umni chathagani March ahumda butsing da angang sing polio pitakani March mari amasung mangadana yumthong changduna chithauba angang sing polio pitakna ba honagani thauram masigi damak but lising ahum changwa humphumari hangdokani masigi matakta supervisor satre taranithoi amasung vaccinator lising tara mari chani yangkai taruk sizinagani Dr. Memchan hai apunba angang masing asigi matakta raija se sangsilakiba mitop sing
ga loinarakpa angang sangwa romsu polio pithaknaba thaurang tawri numit asida mama mapa singna makhoi gi angang sing puthorok tuna polio pithaknaba honabiu haina Dr. Memchana appeal tawri. Systematic Voter Education and Electoral Participation Sweep ki matangda nomugi oiba Integrated Communication and Outreach Program ngasi Kamakya Pamtong College yangthangda pangthokre thaurongi saruk amoina kudakta quiz changdamnaba pangthokki Seba Susasan amasung Garif Kalyangi sahi mapan surakpaga mari lenana numit umnigi oiba photo exhibition ama ngasidegi Chandel jilagi mantri panthada leba SS Mooring Memorial Multipurpose Hall da hokre Masi Information amasung Broadcasting Mantraloy gi miyang makhada Central Bureau of Communication Field Office Chandel na Integrated Communication and Outreach Program gi saruk ama oina pangthokpani Seba Susasan amasung Garib Kalyangi sahi mapan surakpa amasung Systematic Voter Education and Electoral Participation Swiki matangda Central Bureau of Communication Field Office Tamenglong na sinduna Thauramasi Tamenglong jilagi Kaupilong de leba Toksem United Baptist Church da pangthokre Thauramadu miyangi oiba khongsa chatpa khananenaba amadi quiz competition singbasing pangthokki Manipur Science and Technology Council na Wahengbam Mani Girls College ka punna sinduna ngasi college asida Girls in Science haiba hiramda Popular Science Talk pangthokre thauramada akhangai kyana wa ngangki District Legal Services Authority Thawal na Legal Aid Clinic samaram ga khusanamduna POCSO Act 2012 Juvenile Justice Care and Protection Act 2015 amasung Free Legal Aid ki matangda nomugi oiba miyam da bahap tahanbagi thoram ama jila asigi langathel da laiba Signing Academy da pangthokre Matau karamna mahiroi singna akiba amadi pakhatpa yaudna parikha thagani haibigi matangda mahiroi singda bahap tahanbagi thoram ama ngasi Thawal jilagi Lamding Community Hall da pangthokre thoramasi Manipur Commission for Protection of Child Rights na National Commission for Protection of Child Rights ki miyang makhada sinbane Thasigi kulumdoi amasung kunmarigi lonaba ahingda sakangdaba singna Image TV gi paumi Kumar Nongthombambu tamthina phubada natana mahangna leiriba asanba ka mai thadokkiba aduda awaba taduna leiriba paumi Kumar da ngasi paumi singna khaigatna rakhiba sel gi tengbang khusinakre Andro Vidhan Sabha Kendra gi manung chana leiba huikap awang laikai da leiba Kumar gi yumda chatuna sempham adu paumi singna khusinaki Akashbani Imphal gi Nat Sankritan gi artist oiramba Konthokjam Tampak Laima Devi haukiba mas tang kunithoi sagolsen numita masagi yum oina mamang laikai da laikidre masagi sahi nipunipan chukre mahak Akashbani Imphal gi B high grade artist ne Akashbani Imphal an leptara sangdoliba thoram mikap thoklasigi tarani thoi suba tangkakta amambadegi anganbada haiba tangkak asi hayeng ayuk pung 3 sandokani YouTube channel Akashbani Imphal dasu thoram masi live streaming tawduna sandokani Griham Mantri Amit Shah na hairi lebak asibu amatta oina thong manana sokhat hanba haibasi NDA sarkar gi achetpa phirep ni Gujarat ki Kalolda nauna saba Sri Swami Narayan Biswamangal Gurukul Medical College sangabagi thorom da wangang duna mantri nai haukiba sahitara asida sarkar asna lebak asida haksel gi yauna awang bathaki mahima singda pakthok chokthok anduna academic curriculum kaya semdokle Startup ki maruiba paladuna Griham Mantri nai sarkar asna naha oiba entrepreneur singbo pungning thogatnaba honari Manghai NDA Sarkar asina mahiroi singna lolgi kudong chadaba mayoknaraba adu koknanaba anoba education policy chanan badanatana medical education hena chawkotnaba lamlamgi lolda takpi tambiba haure Raja ahungi Raja Sabha Sitara mangagi board ngasi thadanakre apunba mirep yangkai taruki manungda mirep nifu mathoidi lamba yaudana kakre ngasi board thadanagiba sing adugi manungda Uttar Pradesh ki Sitara Karnataka ki sit mari amasung Himachal Pradesh ki sit amani board thadaba ayuk pung mapandegi hauraga nungthil pung mari da loisinki board masing nungthil pung manga degi thiba hauki Raja Sabha da mirep yaudana board ka ki basingi manungda BJP National President JP Nadda Railway Mantri Ashwini Baiso amasung Hanagi Congress President Sonia Gandhi yauri Aroibada maroiba pau Mukhyamantri Nongthomam Biren Singh ngasi Manipur Vidhan Sabha da National E-Vidhan Application hokdokre Sitting manga legadaba Manipur Vidhan Sabha gi budget mifam hayengdagi haurgani mifam asigi yenglaga lambi chathok chasinda ahongba leiragani Security Force na Raja sigi tongan mafam singda thiyumagi thabak chathabada khuju khulai kayamarum phagatle
Manipur Mars Ahumdagi, Popadagina Sahi Manga Paugi Manungaleba Angang Lak Ahum Henbada, Polio Hidak Pitak Pahauragani, Amasung, Grihamantri Amit Sanhari, Lebak Asibu Amato ina Tong Manana Sakot and Bahibasi, India Sarkagi, Achet Papire, Pau Project.